Hello friends, ngasidi mayam nga ga hangam ga oina thongase. Nga thongnaba kon sida leire. Somda nga piece khara amagaju tawthoga thammage. Khang sare hujik thau khara mo haijalasi hangam thau asing mano thongsing ngasidi. Thau sara matungda hujik tilau hapchalasi. Tilau se muk machu khara ngang naba mokshalani. Jira khara mo hapchalasi aduga fajana nga hapirasi. Nasi thongdoiba khathongjidi hawai hukujabi haidi hawai tarakari atopa masalam ta haptabida nga ga hangam gatang cham chamna thongjabani. Otpiraba matungda tilau chanam masu khara ngangsilae hujik amu nga sembase hapaga ngaga mu masa uisinaba mu maurani. Hak olah matungda machu morok king hapjalaga nga motirasi nga lai matungda amu hangam thaktoini. Hapkatawba hangam chamaga sida ready da leire. Hangam jiti nau kitang di wale haidi akhoi son Manipur da phangba nau buda dumaina di oitre. Hangam jing hapchalo matungda pathara mina hujik hangam jina mu makha thangaga khara hena pathanaba mu onthopirasi sidagidi kanna otlaroi nga matumje toidanaba. Fajana pathare hangam si yarakadore yemradi asale adubu ngahak laikisi. Loijare mayam ngasigi aigi nga ga hangam ga thongba mayam aigi nga hangam ga thongbagi recipe je matang se loisanjurage.